खुरमजरी SKTV News पु यिंगबिरी बपुम नमकपु लुचिंगबिना तराम नौचरी अहानबदा मरोइबा पाउसिंग फंगबिगनी नागा तरुक तमथीना हाटखिबगी अचुंबा वायल फंगद्रिबा मरमना लाक्लिबा तांग निपानदा चीफ मिनिस्टर नमखनगी रिलीफ केम्दा लाकदोरिबा असि अथिंगबा थमले हाइना वर्किंग कमिटी जॉइंट ट्राइब काउंसिल ना फोंगदोरखली Manipur lengak na sinduna pangthokadoriba demographic seminar da mitop khandoklaba matung census tawgadabani hariba demand asigi ona tainana thabak tawraklabadi census boycott tawgani haina JFD na section 1 thamlakli lengak na haying seliba consultative meeting kam seminar asi JFD amadi miyam na taliba demand asi nathaina ba hotnabani miyam bu apangba sibagi thawong ni haina JFD na phongdorakli Myanmar amadi India ga lonariba Manipur gi saruk khara dangam khai yatriba si loishinaba khana naina khibadi laiki adubo laikhai taba leiti haina Ministry of External Affairs ki maikai digi phongdokre Manipur gi lam Myanmar ga onthok onsin tawnagadori hariba wafum asina chumboirabadi Manipur miyam da mayek sengna khangangadabani haina CLP leader ki Mega Chandrana phongdorakli amasung Manipur lenga ki paperless directorate da moiriba printing and stationery ki print flow 360 haina mingthonba online digital workflow platform amanga si launch tawkhre miyam da pau sanduk na pizari Naga taruk tamthina hatkibagi achumba wail fangdriba maramna lakliba tangni panda chief minister na makhangi relief camp da lakadoriba asi athingba thamle haina working committee joint tribe council na phongdorakli hiram asigi matang da committee asina thadorakpa cherol amana hai naga taruk tamthina hatkibagi matang da warishin ama leitriba maramna chief minister wai camp sana lakliba tangni panda makhanda hangba relief camp da laktuna lanjinari basinga unagani hairiba asi yabangamloi Naga taruki mihat adu numit marfu mari subaga iroina na laikhidraba singi thawai yaudraba haksang sing hauzik jenims ki mokta thamlibani laibak thibadi mihat adu da chenaba mioi pumnamak hauzik phauba fabangamdri loinana mihat adu gi investigation loishindaba maram na chuma wail sungasi phauba fanghandana leiri hauzik odiba fibam masida naga gi area da official loiba thoram pangthok paibasi laikhidraba micham tarukta ikaiba pibani haina lawi maram aduna naga gi area da official loiba khongchat ama chatringai mamangda victim oi horabai mung manungda chuma wail hana fangangadabani nagagi CSO kanglup ki luchingba sing amadi miyamna chief minister gi khongsit asi boycott tawduna thoram amata da saruk yabigano loidana naga miyam gi khalaga lenga ki chawkha thorang amasung political ga mari leinaba thabak thoram singdagi lapna leibiyo naga miyam na punbagi oiba warep ama lodriba fauba lanai miyoi amatana naga gi mot selaga wangang bigano haina cherol asina makhatari Manipur lengak na sinduna demographic profile of Manipur gi matang da numit nini chathagadaba consultative meeting kam seminar asida JFD amadi Manipur miyam na taliba demand mitop khandoklaba matung census tawgani haibagi ona tainaba da warep lauduna thabak tawraklabadi census boycott tawgani haina campaign for just and fair delimitation gi maikai digi section warol thamlakli hiramasi gi matang da ngasi wangkhai thangjam lekai da leiba Lubasigi office ta tongan ba CSO singi luchingba singna sarugyatuna pangthokiba mifamda lamda masida NRC update tawdriba makhai census ki thabak thoram boycott tawba haina warep nare haina JFD gi convener Jitendra Ningobana phongdorakli makna makha taraduna JFD amadi Manipur miyam na August 13 tagi hogani thorang liba census ki thabak asigi mangoina na lamdam asidagi mitop khandoklaga chathabiu haiduna lengak ta matam kuina dagi taksinduna lakhibane lengak asina ngasi fauba tasinadana lakliba sida hokiba July 13 ta lamdam asida leiriba civil society organization singi miyut sing yauraga mifam pangthoke Mifam aduna August 3 faubagi manungda NRC update tawraga census paikhat kani haibagi chapsaba lenga ki firep ama lauduna miyamda khangangadabani haiduna matam thaduna lakpa dungasi aroiba numitni adubu Manipur lengak na sinduna demographic profile of Manipur gi matang da numit ni chupna consultative meeting kam seminar pangthoklagani khangalakhiba seminar asida saruk yaduna kari karam warep logadoribano haiba yengbatari JFD amadi miyamna pamliba NRC update tawdringai census tawbagi thabak chathaba yaroi haiba wafam khongma leiri Pangthokadoriba seminar da lawba warep na miyam gi apambagi mayokta thabak tawraklabadi census boycott tawbagi khongjang hena kansinna changsilagani haiki
लेबाक मियाम पुन्ना कोई मकई मकई लीडरसिंग अदुगा अखंग आई ओजासिंग यावरगा अखोय तानजरे तबुतबु पांगथोकदोरिबा सेमिनार असिदा तारीख 3 अमसुंग तारीख 9 से सीदा तारकदबो वारेप अदुना मणिपुर मियामना पामिबो वारेपी वांगबदा मखोयने करिगुमा लौराबा हाइबदी एनआरसी से अखोय तौ अखोयगी सेंसस तौदिंगी ममांगदा एनआरसी तौगनी हाइबो वफम से फुंगदोरकबा अखोय तारगदी अखोयना खंजरंबा मणिपुर मियाम खंजरिबा हौज तेंखांग के हन्न हंजन हाइर फावदा ताबीद्रबनिना अखोय बॉयकॉट तौगनी हाइना कोई खंजरिबो फंदुदी अखोय लाइबा तारीख 3 अमसुंग 9 से मसिग वारेक की मतुंगना करिगुंबा मियामना पांबा वारेक तो लोबिराबा यस ओके मियामना पांबा वारेक लोबिरक बुतारगदी अखोय बॉयकॉट की खोंगिंग के कोई संसिंगनी लेबाक मियाम पुन्ना कोई मकई मकई लीडरसिंग अदुगा अखंग आई ओजासिंग यावरगा अखोय तानजरे तबुतबु पांगथोकदोरिबा सेमिनार असिदा तारीख 3 अमसुंग तारीख 9 से सीदा तारकदबो वारेप अदुना मणिपुर एनआरसी सिना कोन तौनब अखोय तकना मिनरसी हाइबगुंबगी मवोंग अमा मोइना पिरेइबे इनवाइटेशन सिदा ममी ताई मसी अखोयना हर हेन उसलुबो ओरंबसु याय अदुना मोइना रिकमेंडेशन लौबगी स्टेप अनि हापई अदुदा अखोयना हाइजनिंगिबदी सेंसस तौग्रगदी सेंसस की डाटा दा युमफम ओइरगा डिलिमिटेशन तौदोइनी सेंसस तुदा मितो मियान चाजिंग खंतोक्तना यावसनग्रगदी हयेंग अकाइब मैम लाकनी है कोई जेएफडी की असेट थाजबनी अदुना अखोई दी सेंसस तौद्रिंगैदा एनआरसी अपडेट हाना तौबिरो अदुगा सेंसस कोन तौ हाइबा जेएफडी की अमदि लेबाक मियाम की फिना लेंगाक को इकाई खुमनबो उठोइना कोई यावबुदी चलनी अद याव मतम सेदा मोइना लौरकदोरिबा वारे फिरे मसे अखोई की तालिब डिमांड की तायोनबदु ओइबा तारगदी अखोई से अखोई अरोइबा ओइना सेंसस से बॉयकॉट तौबा हाइबसे अदुम चंगजलकनबा कोई थौरांग तौदना हयेंग लेंगाकना सिलिबा कंसल्टेटिव मीटिंग कम सेमिनार असी जेएफडी अमदी मियामना तालिबा लमदम असिदगी मिटोप खंदोकनबगी डिमांड असी नाथैनबो होटनबनी मियामबो अपंगबा सिपगी थौंगनी हाइना कैंपेन फॉर जस्ट एंड फेयर डिलिमिटेशन की माइकैदगी फोंदोरकली ngasi Bisnupur koiba apunba loop bal amadi JFD ka kusamnaduna sinduna pangthokpa Bisnupur lamangdong community hall da kanglup furup kayagi miyoi kyana saruk yaduna pangthokkiba census tawdringai NRC hana update tawgadabani haibigi matangda miyam gi oina khana nainabagi thoramda JFD ki finance secretary Sunil Karam na hai lamdam asiriki mitop khandoksi haiduna matam kuinadagi lengakta haituna lakli adubu ngasi fawba lengakna tasin usinadana tumina leiraba matung hayeng consultative meeting kam seminar ama pangthoklakani haina khangalakre matam kuinadagi tanduna lakliba mitop khandoklaba matung census tawbiu haibasi namthananaba miyamda utchaibani mamit pangdraba MLA minister singna yelahumi kanba ngamdrabana aikhoina kannana bohonarakpada lengakna namthak tawnana bohonabani JFD amadi miyamna taliba dimana sigi wangmada lengakna thabak tawraklabadi mairak pidagi maijawbi hoduna choubi irang ma thoknana balengakna barton tawgono haiki कयादगी ममांगदगी मिटोप मिया चाचन चंगजलक्तना लैरिबसिंगसे अमुक्तंग दे खाइदोकजगे हाइगना अखोगी हाइबो मतमदा सोयदनमकी यागनेबा मानदि मसिददि इराम त तौरय वही अंतनी मसे अखोगी उन मतमदा खेमचाना हायबा वरे सुलो अमजु तौर आई डायरेक्ट यूनियन होम मिनिस्टर सलकन आई हायरगे हाइने सखिबा पोटनेबा सखिबा पोटो काफोखिबा मरु हंदलतेना थी खंद्रे पाव खंद्रे सुमादन सखगाना अदु ओरिदि ngami अदु करगना मोइनि हेक हायबदना सोयदनमकी येथोकजगनेबा सोयदनमकी येथोकदो पोसे करिगिनो हायकांदा आइनि इमाइबल मैम पुनमुद तमजरि गागना मथंदा सेंसस एक्स द पिजे बंतक लेयबा तदाई द करम हाउस नंबर पीरगा युंतो किबे द याहो हो यागदरिबा अमदी मसिंग किबा मतम दसो मपांदगी चंगइबा म्यामसना इन टर्म्स ऑफ लार्क्स द संगसल लेबा म्यामसिंग असे याक्सन हिबा तारगदी मतुंग तारक जनरेशन कया दा को इचा इशू की सुरोन कया दा लमदम मसिदा अदुकी मतिक हिंगद वारबा इचा इशू सिंग अदुकी साक्तुंग कया फॉरेनर सिंग सिना मकोगी एसटी की खुदोंग चाबल लौरगा अकोगी खुदोंग चाबल पुनन मुन की गदो बा साक्तुंग खुदुमक मुन खगा इरमदा मणिपुर से इंडिजिनस पीपल सिंगी लेफम लेत्रबा मफम म ओलौरगनी हाय
Myanmar amadi India ga lonari bangam khai dalai riba Manipur ki saruk kharada ngam khai yatribasi loishinaba khana naina khibadi laiki adubu laikhai taba laiti haina Ministry of External Affairs ki maikai digi phongdokhrei ngasi New Delhi da pangthokiba press briefing amada America da West over the Diplomat magazine da chayol kharagi mamang da phongkiba article amada Central Lengakna Myanmar ga tainari bangam khai gi matang da Manipur gi lam yauna India gi saruk khara pina na ba thorang tore hairiba adugi matang da paumi sing na hangkiba wahangi paukhum piraduna Ministry of External Affairs ki spokesperson Randir Jaiswal na hai Myanmar ga lamgi matang da khara pithok pisin toraba yai hairiba si mafom khara gi oina laikhai tadri hairiba mafom khara si gi matang da wari kana sanari hai ki Jaiswal na hiramasi aseng bani haidrabasu July 13 ta US ta based over magazine the Diplomat nadi New Delhi na lam pithok pisin tongna na gi matang da kana yengsili hai khrabani loinra Indo Myanmar border da leiriba Manipur gi Chandel district gi kilometer ani ga 10.9 rom Myanmar gi Sagyang region da leiba Kabo Valley tairiba asi khanabada yauri haina phongkhrabani Regarding Myanmar, India-Myanmar border issues, there are certain areas on the border between the two countries which are still to be settled, and discussions on those particular sectors are going on between the two sides. Manipur ki demarcation tawdriba ngamkhai da India amasung Myanmar na lam ontok onsin tawnagadori hariba wafam asina achum boirabadi Manipur miyam da mayek singna khangangadabani haina CLP leader Kaisa Megachandra na phongdurakli wafam asi Manipur amasung Myanmar ni gi marakta ngamkhai gi saruk lepthokpa ngamdana leiriba asi loishinabagi damak India amasung Myanmar gi marakta lam ontok onsin tawnana ba khanari haiba India lenga ki Ministry of External Affairs ki wafam ma gi matangda CLP leader K Megachandra na mahaki social media ki account ta post asi thagalakibani Kaisa Megachandra gi post asina makhata na hai karingma lam ontok onsin tawbugi wafam asina aran boiram labadi Ministry of External Affairs na report adu ran bani haina sengdokadabani karingma lam ontok onsin tawbugi matangda khanaba oiragana India lengak na madugi pandam meeting na chingma pumnamak miyam da mayek sengna khanganduna hauzik miyam da fauriba khoirang khoisauna basi kokhangadabani Indo Myanmar gi Manipur ga tainaba demarcation tawdribangam khai gi saruk singi matangda hauzik thorakliba wafam asina street asigi miyam da chingnaba kaya fawale Manipur gi apun basaktam Puari ga sagon aduna laklaba ngamkhai amadi serasi gi security ga hakthengna na mari leinaba hiram asida India lengak na tumina leisiliba karigino hauzik miyam na khangba pamlibadi India amasung Myanmar ani gi marakta lam onthong onsin tawnaba khanari haina ministry na thamlakliba wafam asi tasengna chumlabra maduna chumboirabadi karam ba khul sokadage khongthang asigi matangda center na state lengak miyam gi mihut traditional institutions amadi ngamkhai paring da khundariba miyam ga khanaba leirabra haibasigi paukhum pigadabani Hairiba Thorang asige aroiba warep ama lawdrungai mamangda parliament amadi Manipur miyamda khangalamgadoribra haibasisu achobu wahangori International boundary sokpa yaba warep sing close door da loba yaroi haukiba chahi kayadagi Manipur asi hanjin chaithing fangduna laklabani constitution gi process parliamentary scrutiny amasung Manipur miyam tanaramdabana India ki ngamkhai inchi ama fawba surrender toba yaroi national security amasung territorial integrity gi matangda naronda yanaba amata purakloidabani Manipur gi miyam lona thupna thabak tawbugi mahut transparency pami haina CLP leader Kaisa Megachandra yuwarola sina makhatari Kabo Valley amadi Molcham Tampak Pithokkhibagi Manipur miyam penadana leinari ngai cherak asida border pillar number 65 amadi 68 ki saru Myanmar da pithoknabagi tangkak ama lakliba asi yaba ngamloi haina All Manipur Students Union MSU gi General Secretary Samandram Lanba Luangna phongdurakli hiramasi gi matangda pangthokpa paugi mifam amada Lanba Luangna makhatana hai mamang tha gi July gi tang 13 United States of America da based over the Diplomat haina mingthonba news magazine amada India lengak amasung Myanmar lengak ani wari sanaduna Manipur gi lam khara Myanmar da pithok pisin tawgadori haina phonglakhiba sina lamdam asigi miyam chingnaba faure kumja listing amaga chamapani fuga tareta Manipur bu India da tilankhiba matam aduda Manipur gi leiriba territorial integrity kaihaloi haina yanaba leikhrabani adubo hauzik Manipur gi ngamkhai paring na yungba border pillar 65 amasung 68 ki saruk ta leiba lamgi saruk sing Myanmar da Pithok kinanabagi tangkak ama muklakle thawng asi MSU madi Manipur miyam na yabang hamloi karingba India lenga ki thawrang asi thabak to onthokna na bohona raklabadi siba changma thidana miyam gi akan bi holaktuna Manipur dagi hendoktuna India lenga kyongna mai chaklakani
The diplomat phong kiba pawadu India ge Ministry of External Affairs na chumilali haiba ki mahuta khanari haina phongdurak pasina square mile amaga dasmik mari pak chawbalam gi saruk asi Myanmar da pi ki gadawri bani matang asida Haining badi India lengak na Manipur gi lam machet ama fawba pithokhiba yaroi haibasi khangadabani haina lan maluang na makhatana phongduki Manipur lenga ki paperless directorate amoidiba printing and stationery gi print flow 360 haina mingthon ba online digital workflow platform amangasi directorate asigi director NG Roven na hona bi matung ina launch tawkhrei Imphal gi high school Kobru pavilion da leiba directorate asida pangthokiba launch tawigi thoram aduda director NG Roven na hai ngasi hodokliba platform masina department gi thabak thoram sing che gi mathau tahan Dabagi mathakta matam changhandana khumang chawshina thabak paikhatpada achobu mateng oiragani platform asina department ga mari leinaba printing gi thabak thoram sing karamba fibam na leiri haibana chingma kaya su platform asida digital gi khuthangda khangmangam halagani afaba digital system leirabasu madubu sijinadrabadi kanafam leite digital system sijanaba sina matam manghandabagi mathakta thabak ama tawbada accountability lehanmangam le maram aduna ngasi hodokliba platform asina thabak thoram khudingmak Kumang sausin pangthokpada choba mateng oigani haina Roven na makhatana phongduki Proof tawmani scope am fulay example ama oina sigidai haijage koina e-gazette Manipur tawbadagi efficiency se hengale gazette se hana koina e-gazette Manipur lawko matamda koina hai will do it within 48 hours Pudikti handaki jahi na koi hai will print gazette within 30 hours kali koi analyze ore kadai the story adun gazette editor ai ano bom chulai ho gazette editor je tak hapcha laga are thara yo document gazette ko bom thokre khudak mi ne keng ye aduna nasai pung save to ko ko se ko on mo ngam kadai so alai tan analyze to bom ta ka ta system se aduna system so analyze yam ta wadi digital system na to analyze to on laite Manipur gi rang asi mapum phana laksin nabagi damak state asigi manung mapan animak munna khangba Manipuri macha IPS officer amabu DGP ohengadavani haina hanagi deputy chief minister Yumnam Joy Kumar na phongdokrei wafum asi wawagai AC dagi mayengbam Ranjitpu 39 suba Manipur Legislative Assembly mikhalda People's Democratic Alliance PDA gi mirep oiragani haina laukthokpagi mifamda mahakta phongdokhibani Wabagai tera urakta leiba ima kalika gi laibung dangrang numidang pangthokiba thoram aduda PDA gi president joiriba Yumnam Joy Kumar na hai Manipur gi hojik leiriba fibam asida punbagi saktam kanbadi lairadana khara leirabadi Imphal manung dagi lanthokpa ngamdabagi fibam ama laklagani hojik chathariba economic blockade amasung counter blockade asi Manipur police ki mapangal sonbadagini paliba lengak asina Manipur police ki mapangal kanna thamdabadagi fibam asi oirakpani Manipur ngasi thokliba irang asi mapum phana laksina na bohona bada state asigi law and order ngakadaba Manipur police ki matik mayai lehanba yamnamak mathau tai Loinana lamdam asigi manung mapan animak munna khangba Manipuri macha IPS officer amabu DGP ohelabadi warushin purakpada choba mateng oigani haiki Makna makhatana haikibida National Party gi MLA amasung minister singna center gi yaka yengduna thabak toribasi makhoigi mathauna maringjal phudokpa ngamdaba amadi luchingba magi makhada amatoina punsilaga center na hairakpada thingnaba ngamdabadagi fibamasi yorakpani tungda horakadaba mirol gidamak afaba Manipur ama thamlamnabagidamak regional party moiriba PDA gi mirep singbula katoriba taram de shuba Manipur Legislative Assembly mikhalda mai pakhan biu haina Joy Kumar na makhatana phongdoki collective leadership unto adu enanga ade ayo CTO ina engu akone one ayo tu to gens ki man will say to school will see have asne adu adu yar khai ro khai longel na to aega de ko club pe ayo BJP de ko khande congress ko club pe to amar to ayo khande settle the mo asari ai ka mani ka to hamamba mabri yin so Siri kaya ini soal mana? Ekoi di leadership ini soal adu ekoi di karya, ekoi di karya kamu saja. Mari ayo continue kita kawal ini bermaju pun adu di ada lewat hai kamane hari ini maju ini adu. Maripak maramdam gi damak thawai fawba kathokpa ngambagi wakhalon na thabak tawrabadi hojik miyam na wari basi safagani haina lamlai SG MLA ki is ibom chana phongdokrei wafuma singasi Indo Japan Friendship Association Manipur na silaga Manipur Press Club ki loktak hall pang thokpa marfuma toy shuba Hiroshima de gi thoram da makta phongdokhibani
थौरम अदुदा चीफ गेस्ट ओइना सरुक याकिबा एमएलए इबोमचाना हाई हिरोशिमा देगी थौरम असि मणिपुर की हौजिक ओइरिबा फिबम असिगा अदुकी मतिक मरी लेने हाइना खले ngasi faubada mayoknariba manipur gi rang asina maram oiraga sinpham khudimakta leiriba miyam awaba phibam amada leiri hiroshima degi thoram asiga mari leinana lamdam asigi akhang ahi singna ngasi aikoina mayoknariba awaba si matau karam na kokhalaga lamdam asida tangdu leitaba purakpa yagadagi haibasida wakhal khalani sufam nompham khangna leiriba miyam ase matoina pullaga hotna minarabadi athobada ing tappa hanjilakpa ngamgani haina thajai miyoiba moina poklabadi masagi marai pak haibasina pumnamaktagi athoibani asigma wakhlon asina mang thara maram damda ki damak thawai phauba ka thokpa ngambagi wakhalonda thabak tawrabadi ngasi ekhoina wari basi safagani isagi oizaba madi apam pam da pumna maktung oinaraga leipak ki damak lepkadabani masida aina kadai phauba thodang loba yabagi haibasida thabak pang thokpa mathau tai haina MLA bomchana fongdoke musumagi mazati sina pumna maktagi hena lumi pumna maktagi hena maroi haina khanno अलग मरेबा उसुम मजा तीगी दमतनी हायरदी थवाई भाव का थुनो अदुबा वखलो अदुगी मखादा येरिबा की निबा हायरदी जाति की दमतनी हायरदी इरा होजिकी जाति सिन वाई बसे भनना होगी दमतनी हायरदी आइगी ओइजबा आइगी पांबा पांबा आइगी कानाबा कानादबा पुनमक्सि थादबो काना पाउगी मरक्तना तेन ब्रेक मतंग नोमिनसी SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call tawbirakuna khangbi bayagani. Break matung na mayam mutaram nokchari makataba pau pizari. Miyam na wanaraba matamasida dukan family basing na yoning mamalda pot yoliba si Kanglai Park Students Association ki esena akan ma meeting changba horagani haina Jackson Warol thamlakli Hiramasig matang nga si Kuyathong na leiba ki SA gi office ta pang thokpa paugi mi famamada Mahiru Loop asigi Secretary General Huirongbam Bablu na hai lamdam asida National Highway asi ayambana chingi mafam noibana lambi fataba madi landslide thokpagi awaba kaya mayok nabagi mathakta khulai paibasing na sel khaibagi thabak sing leptana chathari masida lengak asina sum mathong masak khangdabagi wangang ngangba simak laibak thibani marak asida economic blockade amadi counter blockade na chingba kaya khurak hangdana tawri phibam asida nongmada tangai fadana changba pochai laktabagi awaba kaya mayok naribani asigma tanja asida dukan family basingna pot ki mamal yoning mamongda yolakpa sina nongmagi chana taliba mioi kayagi khauri chana metpaga pangkhak oirakle maram aduna dukan family basingna lengak na leppa pot ki mamal sing masa masa gi dukan mamangda thetuna thamgadabani loinana lengak na leppa mamal aduta pot yongadabani karingma wafam asi thawoi daduna pot ki mamal tangna yolamba thingnarabadi maduda thorakpa afafata pumnamak masa masa na pugadabani haina bablu na makhatana fongdoki Polam singasya masigi pangmai sang asi parakpa siguma mayam asina koi dukandar singna masida khudong chaba lauraganda koi nongda changda polam singge hen yolaganda koi nongda nongmi suraga sariba koi tangai miyamda mokhori mipa hum thoi ramasina koi kafen pidina koi nongda changda polam singasigi lep diba mamanasya sidagi hen yolma yaroi amadi masidagi moina thoi ba list asya dukandar sing Singnasu masam sai dukan gi mangda aiba price list singasya masi theto kanda laiba consumer singda masi koi guideline buhanna mongda masi thepi haina ta price to sing mai kai dagi thamdari ngasi Manipur gi Governor Ajay Kumar Valana Manipur gi National Tuberculosis Elimination Program NTEP gi thabak thoram singi matang da review tawkhri Imphal leiwa lok bavan da pangthoki ba review mi famaduda Manipur gi Chief Secretary Punit Kumar Goel
Commission Cum Secretary Health and Family Welfare Suman Singh amadi Health Department ge senior official singna saruk yaki ngasigi mifam aduda Manipur gi Governor Ajay Kumar Valana Niksa Mitra Manipur niksamitramanippur.com web portal ama Pradhan Mantri TV Mukta Bharat Abhiyan gi makhada hangdokhi ngasi hangdokhiba portal asina achobo khunai sing saruk yaduna miyoi kya mute oirava sing loishang sing organization singna Nisa Mitra sta register tawduna tuberculosis ki anaba sing mateng pangduna tha khuding gi machi leiba breakfast amadi ate essential assistance sing pinana pandam thamle mifam aduda Commissioner Cum Secretary Suman Singh na presentation ama piduna Manipur TV Mukta Abhiyan gi thabak thoram sing gi matang dawat ke Kuki National Organization ki NOG PS Haukip ki maramda ngangnarakliba si aranma pawngi amadi yumfam yaudaba miyambu samamnaba pauthokpani haina ki NO na ngasi sengdorakli ngasi lalawlup ki NO na thadorakpa sengdok warol amada PS Haukip na haujiksu lalawlup Kuki National Army ki NA gi President oina leiri loinana lalawlup asigi official cabinet ki NO na masakhangli maram aduna PS Haukip ki Kuki National Organization gi office tasu akaiba ahong mamata leite hairi KNO gi President Office asi akanaba lup ki Constitution rule amadi organization asi haudorakpadagi channarakliba kanglona pullibani maram aduna miyam amadi media khwai pumnamakna sandorakliba ranma pau asina thajaba tawbigano wafam ase aranba yumpham yaudabani haina KNO gi official oiba cherol asida fongdorakli Housing state asigi chingi district singda oirakli vairang asigi fibam yenglaga Manipur amadi atai state singdagi lakpa mioi singna urkhul amadi kamjong district ta chatpa matamda khudongchadaba kaya thengnadaba travel advisory asi ngakna chatpiu haina tangkhul nagalong TNL na khangalakli ngasi TNL gi working committee na thorakiba travel advisory asigi matungina chai asigi oina housing oiriba chingi district maru oina urkhul amadi kamjong district chatnanaba hotnabada atai chatpa yaba lambi de hekta chatpigano karingma urkhul natraga kamjong gi manungda lambi lamangna khiba tarba khudaki oiba hidak langthak mathau taraklaba gari yadaba lambi gi khudong thiba amadi chana thaknabagi awaba thengnarabadi piriba helpline number 9612744804 amadi yarui 2986214450 ta call tawduna mateng launanaba TNL ki cherol asina khangalakli National Handloom Day ga mari leinana India gi President Draupadi Murmu na hayeng levagasi gi khudhaiba kungani thoida lanthokadaba National Handloom Award ta Manipur gi takhelambam Rani Devi su yaure lemjaningai oiraba award asi hayeng New Delhi da leiba Rashtrapati Bhavan da Cultural Center da pangthokpa thoram amada President Draupadi Murmu na lanthokadabani hairiba award asi India gi khudhaiba mioi kungani thoi lanthokani masida San Kabir Handloom Award ta khudhaiba ahum amasung National Handloom Award ki oina khudhaiba tara mapan yauri Manipur gi takhelambam Rani Devi na National Handloom Award ki list ta yaurakpani award asi Rani na Safi Lanfi asi silky inafi da puthokpagi damak weaving gi category da fangadabani panbaya badi takhelambam Rani asi Kaksing district ki manung chanba Kaksing khunau awang kaithel dagi ni Chaliva tha sigi tang mari gi ayuki pung 13 rom tabada loktak patanga fagani haina thokraga yumda halaktabadagi thiduna lakhiba Bisnupur district ki manung chanba thanga chinjeng mayai lekai digi ningthauzam anganba chahi nifumanga apokpa leikidraba raivano ngasi hingna fangkhre hairi anganbana yumda hanjilaktabagi pau fangbaga ngarang ayuktagi hauna thangagi club sing mera paibi sing imung manung gi mioi sing amadi Indian Red Cross Society Bisnupur district branch ki mioi singna loktak pat ki Karang Island amadi thanga manak mahakna chatkhiba mafamda thiduna lakhibani anganbana loktak pat ki mange pandolda haukiba tangmari gi ayuki pung 13 rom tabada nga faba chatkibadagi thiba khangdaduna leirakpani ngasi ayuk pung 3 makhai rom tabada mahakna chatkhiba mafamdagi kilometer ani khara hena lapna leiba mafam Pakchau Samu Mange Pandolgi Phum Mathakta Wakhal Tadana Taraga Leramba Thengnarakibani Hari Angan Babu Hek Thengnabaga Hida Puraklaga Karang Island Chatnanabagi Thangagi Hi Thangphamdagi Indian Red Cross Society IRCS Bisnupur District Branch ki team amana Red Cross ki ambulance ta District Hospital Bisnupur da pukhatuna laikana khre hari volunteer sing amadi imung manunggi mioi singna thengnabada mahak napi amadi hup marakta sansaraga chatpagi khong anima khu amadi khudang pambomda yatpagi I thokpa amadi masa yamna solam ki hari hauji angan ba khudong thiningai oidre hari
ज्ञान भारतम मिशन की मखादा लेपाक असिगी मफम कयादा लेबा अरीबा मतमगी डॉक्यूमेंट्सिंग डिजिटलाइज तौबा हौरकपगी मनुंग चना मणिपुर की ओइनसु पुयासिंग डिजिटलाइज तौननबा थौरांग लेरे अरीबा मतमगी पुया पाइबा लमदम असिगी मियामना पुयासिंग डिजिटलाइज तौननबगी चंगसिलक्लिबा मिशन असिदा मतेंग पांगबियु हाइना मणिपुर स्टेट आर्काइव्स ना अपील तौरकली ngasi केशामपाता लेबा मणिपुर स्टेट आर्काइव्स के ऑफिस ता पाउमी सिंग उनाबदा डिप्यूटी डायरेक्टर के दिनमनी ना हाई पुया लेबा इमुंग सिंगना मखोइदा लेरिबा पुया सिंग पुथोरकना बाहाइबदा यारक्तबा मदी पुया पीबदा अकीबा फाउबा नुमित थबान येंगबा सिना चिंगमा थौंग असि तौबिगनो लमदम असि अरीबा पुया सिंग डिजिटलाइज ता होबना अखोइगी चारोल सुरोलना खंगमंगमगदौरिबनी फी चे अमदी उनाना इरंबा पुया सिंग मतम खरा लेरबदी मांगखिबा याय ज्ञान भारत मिशन की मखादा मणिपुर की अरीबा पुया सिंग डिजिटलाइज तौनबा मिनिस्ट्री ऑफ कल्चर गा मणिपुर लेंगा का मेमोरेंडम ऑफ अंडरस्टैंडिंग अमा खुदिक पिनख्रे मदुगी मतुंगिना मणिपुर स्टेट असि चीफ सेक्रेटरी ना चेयरमैन ओइबा मियोय निपाना साबा स्टेट लेवल स्टैंडिंग कमेटी अमसो मणिपुर की ओइना सेमख्रे कमिटी असिना पाइखलकपा थबक थोरम सिंगदा मियामना मतेंग पांगबियो अमरोमदा पुया पाबा तंबगी कोर्स मा हौदोकननबसु सेम सारी कोर्स असि लेंगांगना अयाबा हेक पिरकपगा हौरगनी थौरांग असि अरीबा मतंगी मयेक अमदी लोलगा हौजिक लेरिबा सिगा खेनाबा लेबना मियामदा पुया करमना पागदकी हाइबदो तंबीबगी तंगाई फदबा लेरकपगिनी हाइना दिनमनीना मखा ताना फोंदोखे Coordinating Committee on Disturbance Free Educational Zone Demand na tha ama chupna pangthokadaba Disturbance Free Educational Zone Demand Campaign makha chatharak poina ngasi Imphal District ki manung chana leiba Lamlai Higher Secondary School amadi sangakfam da leiba EK Higher Secondary School da pangthokre pung amagi oiba awareness piduna chatharaba matung da mairoi sing thoraktuna Disturbance Free Educational Zone Demand ki kholau sing sulauke लोन थिंख्रवा लालौलुब यूनाइटेड कुकी नेशनल आर्मी UKNA मार्गी मसाना मसाबु आर्मी चीफ ने हाइजबा मियो एमंगरांग सिक्योरिटी फोर्स न खुलाइगा कोना फारे हरी फारबा मियो दि चुराचंदपुर पुलिस स्टेशन कोनबा ऑल गेलमोन खुलदगी RC सिंगशन कवे मागना हाइदोरकपगी मतुंगिना चुराचंदपुर की थिंगचोम खुलगी उमंग अमदगी खुसु खुलाई खरा सुफागत पंगमखी खुलाई सिंग अदुदी मैगजीन गा कोनबा AK-47 राइफल अमा मैगजीन यावबा 9mm पिस्तौल अमा IED अहुम अमसुंग बाउफिंगी रेडियो सेट अहुम निहाइना पुलिस की पाव अमना फोंगदोरकली मणिपुर लेंगा के डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव रिफॉर्म्स पर्सनल डिवीजन की जॉइंट सेक्रेटरी बिद्यारानी अयेकपम नंगसी थोरकिबा ऑर्डर मगी मतुंगिना मणिपुर जुडिशियल सर्विस ग्रेड 1 बिनी ngangbambo बिनी डिप्यूटेशन दा लेंगा की लॉ एंड लेजिस्लेटिव affairs डिपार्टमेंट की सेक्रेटरी जुडिशियल ओइना फम पीख्रे ngasi piriba फम asi हानगी थोखिबा लेंगा की ऑर्डर सिंग नमथरका खुदक्तगी चना हनखिबगा लोइना मखाताबा ऑर्डर अमा थोक्त्रिबा फावबा चनखिगनी हाइना ऑर्डर असिना मरी लेनबा सिंग चेरोल सिंग थादुना खंगनख्रे हाइरी इंडिया की दमक थवाई कटख्रबा असम राइफल्स की पर्सनल अनि कुल बहादुर गुरुंग अमसुंग लुनमिनथांग हाउकिप की मफम दंगसी तोंगान तोंगान मफम अनिदा हाइकट लेकत तमगी थोरम अमा पांगथोख्रे असम राइफल्स सिलगा पांगथोकपा थोरम अमदा कुमजा लिसिंग अमगा चमापन होमफुगा तरुकी ngasi की नुमिता अरुणाचल प्रदेश की मफम अमदा चाइनीज सिंगा खुथोकनाबदा कुल बहादुर गुरुंग थवाई थाके महाक पुनिंग सिंग बोइना ngasi वेंग दा लेबा असम राइफल्स की यूनिट मेमोरियल दा हाइकट लेकत तमखे अमरोम दा चुराचंदपुर डिस्ट्रिक्ट की एल सेमोल दा पांगथोकपा थोरम अमदा असम राइफल्स की लेकी ड्राइवर राइफलमैन लुनमिनथांग हाउकिप की मफम दा चपचाबा मिलिटरी की इकाई खुमनबगी थोरम अमा पांगथोकी हारी अरोइबदा मरोइबा पाउसिंग अमुकना पिजरी नागा तरुक तमथिना हाटखिबगे अचुम वाइल फंगद्रिबा मरमना लाखलिबा तांग निपान चीफ मिनिस्टर मखन के रिलीफ कैम्प दा लाकदोरिबा सी अथिंग मथमले हाइना वर्किंग कमिटी जॉइंट ट्राइब काउंसिल दा फोंगदोरकली मणिपुर लेंगाक नसिंदुना पांगथोकदोरिबा डेमोग्राफिक सेमिनार दा मिटोप खंदोकलबा मतुंग सेंसस तौगदबनी हारिबा डिमांड असिगी ओना तैनाना थबक तौरकलबदी सेंसस बॉयकॉट तौगनी हाइना GFT ना सेक्शन वाथमलकली लेंगाक ना हिंगसिलिबा कंसल्टेटिव मीटिंग कम सेमिनार असी JFD अमदी मियाम ना तालिबा डिमांड असी नाथैनबा होटनबनी मियाम बफंगबा सिबगी थवोंगनी हाइना JFD ना फोंगदोरकली म्यांमार मदी इंडिया का लोनरीबा मणिपुर की सरुक खरदा ngam यात्रिबा सि लोइसिनर बखना नैना खिबदी लैखि अदुबु लेखाई ताब लैति हाइना मिनिस्ट्री ऑफ एक्सटर्नल अफेयर्स की माइकेदगी फोंदोख्रे
Manipur gilam Myanmar ko onthok onsin tawnagadore haribo wafam asina chumboirabadi Manipur miyamda mayek singna khangangadabani haina CLP leader Kemiga Chandrana phongdorakle. Amasung Manipur lengak ki paperless directorate mo riba printing and stationery ki print flow 360 haina mingthonba online digital workflow platform mangasi launch tokre. Matang asa bulletin solution jari Manipur miyam gi punsida khwaidigi na maru oiba state asigi lepak asigi madi malingi ipau singi damak SKTV news pu meeting ta dun lebiyo khrum jari.